ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯦꯂꯤꯠ ꯇꯤꯚꯤꯅ ꯈꯟꯅꯅ ꯄꯨꯊꯣꯛꯆꯕ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜꯒꯤ 19 ꯁꯨꯕ ꯁꯔꯨꯛꯇ ꯃꯦ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯄꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯅꯤꯄꯨꯔꯁꯤꯗ ꯅꯈꯣꯏ ꯁꯤ ꯇꯧꯅꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯤꯕ ꯃꯁꯤꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯕ ꯍꯧꯖꯤꯛꯃꯛꯁꯨ ꯀꯥꯞꯅꯕ ꯂꯦꯞꯂꯤꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅꯅꯣ ꯁꯥꯟꯇꯤ ꯂꯩꯔꯦ ꯁꯥꯟꯇꯤ ꯄꯨꯔꯦ ꯑꯩꯈꯣꯏꯗꯤ ꯑꯁꯤꯕ ꯃꯌꯥꯝꯁꯦ ꯄꯨꯔꯒꯅꯦ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯐꯝꯗ ꯄꯨꯂꯞ ꯊꯝꯃꯒ ꯑꯁꯤꯕ ꯃꯁꯤꯡ ꯊꯤꯕꯤꯔꯣꯏꯅ ꯍꯥꯏꯅꯤꯡꯉꯕꯅꯤ꯫ ꯃꯗꯨ ꯉꯝꯗꯕꯅꯤꯅ ꯊꯧꯅꯥ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯂꯩꯔꯕꯅꯤ ꯊꯃꯣꯏꯗꯗꯤ ꯄꯣꯔꯣ ꯌꯥꯝ ꯆꯥꯛꯆꯕ ꯑꯩꯈꯣꯏ ꯌꯥꯗꯕ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯊꯧꯅꯥ ꯄꯥꯡꯒꯜꯗꯤ ꯐꯨꯗꯣꯛꯄ ꯉꯝꯖꯗ꯭ꯔꯕ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯠꯀꯦ ꯍꯥꯏꯔꯒꯅꯦ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯂꯞ ꯋꯥꯟ ꯗꯦ ꯅꯣꯡꯃꯗ ꯄꯨꯂꯞ ꯍꯥꯠꯇꯣꯛꯄꯤꯔꯣ ꯕꯣꯝ ꯊꯥꯗꯕꯤꯒꯦꯔꯥ ꯀꯩꯗꯧꯕꯤꯒꯦ ꯅꯠꯇ꯭ꯔꯒ ꯀꯟꯕꯤꯒꯦ ꯍꯥꯏꯗꯅ ꯀꯟꯕꯤꯔꯣ ꯑꯁꯦꯡꯕ ꯋꯥ ꯑꯃ ꯍꯥꯏꯕꯤꯔꯣ ꯃꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯁꯦ꯫ ꯑꯩꯈꯣꯏ ꯍꯤꯡꯉꯤꯕ꯭ꯔꯥ ꯁꯤꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ ꯃꯌꯨꯝ ꯃꯀꯩ ꯀꯌꯥ ꯑꯃ ꯃꯩ ꯊꯥꯗꯣꯛꯅꯕ ꯂꯥꯟꯖꯦꯟꯅꯔꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯀꯔꯤꯝꯇ ꯎꯕꯤꯗꯕꯈꯩ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯀꯔꯤꯅꯦꯅ ꯎꯒꯦꯕ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯃꯛꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯁꯤꯔꯒꯦꯅ ꯈꯜꯂꯦꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯔꯒꯦ ꯍꯥꯏꯕꯁꯦ ꯈꯜꯂꯛꯑꯦꯕ ꯄꯥꯡꯒꯟ ꯁꯣꯜꯂꯕꯁꯨ ꯑꯉꯝꯕ ꯃꯐꯝꯗꯗꯤ ꯑꯗꯨꯅ ꯃꯁꯦ ꯑꯁꯤꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯅꯤ ꯑꯁꯤꯅ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯉꯥꯛꯊꯣꯛꯄꯤꯒꯗꯒꯦꯅ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯦꯡꯅꯖꯔꯒꯦ ꯃꯅꯤꯄꯨꯔꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯆꯔꯒꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯕꯤꯌꯨ ꯁꯨ ꯂꯧꯊꯣꯛꯄꯤꯔꯣ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯁꯤ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯁꯦ ꯑꯑꯣꯟꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯁꯨꯒꯤ ꯃꯔꯨꯝꯗ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯔꯣꯟꯕ ꯂꯥꯂꯣꯡꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕ꯫ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯤꯅ ꯀꯩꯝꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯈꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯖꯗꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯇꯝꯗ ꯀꯣꯛꯍꯟꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯪꯖꯅꯤꯡꯉꯦ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃꯠꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯧ ꯎꯕꯁꯨ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯧ ꯎꯔꯒ ꯂꯩꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯋꯥꯔꯧꯁꯤꯜ ꯑꯃ ꯄꯨꯁꯜꯂꯒ ꯄꯨꯕꯤꯔꯛꯑꯒ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯂꯦꯜꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯏꯪꯅ ꯂꯩꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯑꯋꯥꯕꯁꯦ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯆꯥꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯔꯒ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯃꯤꯟꯅꯕꯁꯦ ꯃꯊꯧ ꯇꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯒꯦ꯫ ꯃꯔꯝꯗꯤ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕ ꯃꯩꯇꯩꯁꯦ ꯍꯥꯟꯅ ꯃꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯃꯆꯥ ꯏꯟꯗꯤꯖꯤꯅꯁ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯁꯨꯞꯆꯜꯂꯒ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯍꯣꯝꯂꯦꯟ ꯑꯃꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄꯅꯦ ꯍꯥꯏꯕꯁꯤꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯁꯨ ꯃꯩꯇꯩ ꯃꯌꯥꯝꯒꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯣꯏꯅ ꯇꯨꯃꯤꯠ ꯀꯥꯡꯗꯧꯅ ꯀꯔꯤꯝꯇ ꯈꯪꯗꯕꯈꯩ ꯎꯁꯟꯅꯗꯅ ꯇꯥꯁꯟꯅꯗꯅ ꯂꯩꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯄꯤꯕ ꯂꯥꯛꯏꯕꯔꯥ ꯃꯣꯏꯁꯦ ꯍꯥꯠꯄ ꯂꯥꯛꯏꯕꯔꯥ ꯑꯁꯥꯝ ꯔꯥꯏꯐꯜ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯂꯧꯊꯣꯛꯑꯣꯏꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯤ ꯂꯥꯎꯏ ꯑꯩꯈꯣꯏꯅꯁꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯑꯩꯈꯣꯏ ꯃꯤꯆꯝ ꯑꯩꯈꯣꯏꯒ ꯑꯣꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯖꯔꯒꯦ ꯍꯥꯏꯕꯁꯦ ꯑꯔꯣꯏꯕꯗ ꯊꯝꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯂꯥꯟ ꯑꯁꯦ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯏꯕ ꯂꯥꯟ ꯑꯁꯦ ꯃꯁꯤ ꯃꯔꯝ ꯆꯥꯗꯦ꯫ ꯃꯁꯤꯒꯤ ꯔꯨꯠ ꯀꯣꯖ ꯀꯔꯝꯅ ꯃꯁꯤ ꯊꯣꯛꯈꯤꯕꯅꯣ ꯀꯅꯥꯅ ꯍꯧꯔꯛꯄꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯊꯣꯛꯏꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯊꯤꯒꯠꯄ ꯄꯥꯝꯃꯤ꯫ ꯁꯔꯀꯥꯔꯅ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯊꯤꯒꯠꯂꯒꯁꯨ ꯃꯁꯤ ꯇꯞꯃꯠꯂꯤ ꯃꯁꯤ ꯌꯥꯝ ꯇꯞꯄꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯞꯅ ꯊꯥ 2 ꯍꯦꯟꯖꯜꯂꯕ ꯐꯥꯎꯕꯗ ꯁꯣꯂꯨꯁꯟ ꯑꯃꯠꯇ ꯂꯥꯛꯇꯕ ꯄꯤꯁ ꯂꯥꯛꯇꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯖ ꯐꯥꯌꯔ ꯂꯥꯛꯇꯕ ꯀꯥꯞꯅꯕ ꯂꯦꯞꯇꯕꯁꯦ ꯃꯁꯤ ꯚꯦꯔꯤ ꯑꯟꯐꯣꯔꯆꯨꯅꯦꯠ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯑꯁꯤ ꯒꯣꯕꯔꯅꯤꯡ ꯕꯣꯗꯤꯅ ꯂꯧꯖꯩ꯫ ꯉꯁꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅꯤ꯫ ꯃꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯇꯧꯕꯤꯔꯤꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯣ ꯑꯊꯨꯕꯗ ꯊꯕꯛ ꯑꯣꯟꯊꯣꯛꯄꯤꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇꯨ ꯑꯗꯨ ꯂꯥꯛꯍꯟꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇ ꯕꯣꯠ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯁꯤꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯃꯈꯣꯏꯅꯕꯨ ꯇꯧꯊꯣꯛꯀꯦ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯕ ꯊꯕꯛ ꯅꯠꯇꯦ ꯃꯈꯣꯏꯅ ꯇꯧꯕꯤꯗꯕꯒꯤ ꯋꯥꯅꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯑꯁꯤ
ꯆꯤꯡꯂꯣꯟ ꯑꯃ ꯑꯅꯤ ꯈꯛꯀꯤ ꯅꯠꯇꯦ ꯀꯥꯁꯃꯤꯔꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯂꯩꯇꯦ ꯇꯛꯊꯣꯛꯏꯁꯤꯅꯤꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯀꯩꯁꯨ ꯂꯩꯇꯕ ꯈꯔꯁꯤꯒꯤꯗꯃꯛꯇ ꯃꯣꯏꯅ ꯁꯨꯝ ꯃꯇꯝ ꯉꯥꯏꯗꯅ ꯃꯇꯝ ꯂꯦꯟꯗꯅ ꯂꯩꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯃ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯪꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯅꯤ ꯊꯝꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯥꯡ ꯇꯤꯟꯗꯅ ꯉꯥꯛꯑꯝꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯕꯒꯤ ꯉꯥꯛꯄ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯉꯥꯛꯀꯅꯤ ꯅꯨꯄꯤꯁꯤꯡ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄꯒꯤ ꯃꯇꯝ ꯂꯥꯛꯂꯒꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯊꯥꯗꯖꯒꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯊꯥ 2 ꯍꯦꯜꯂꯛꯂꯕꯁꯤꯐꯥꯎꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯩꯇ꯭ꯔꯦ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯁꯔꯀꯥꯔꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤ나 ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯜꯍꯧꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯖꯥꯁꯦ ꯂꯥꯜꯍꯧꯕꯅꯤ ꯇꯦꯔꯣꯔꯤꯖꯝꯅꯦꯅ ꯑꯃꯨꯛ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯄꯤꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ FIR ꯄꯥꯟꯗꯨꯅ ꯑꯦꯛꯁꯟ ꯂꯧꯕꯤꯒꯗꯣꯔꯤꯕ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔꯅ ꯁꯥꯟꯇꯤ ꯄꯨꯕꯤꯔꯧ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯋꯥꯔ ꯍꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯅꯕ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯖꯒꯅꯤ ꯑꯁꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯣꯏꯅꯃꯛ ꯇꯨꯡꯒꯤ ꯃꯤꯔꯥꯟ ꯑꯣꯏꯒꯗꯕ ꯐ꯭ꯌꯨꯆꯔ ꯄꯤꯂꯔ ꯍꯥꯏꯕ ꯇꯥꯔꯦ ꯅꯦꯁꯟ ꯕꯤꯜꯗꯔꯁꯒꯤ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯕꯅꯦ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯀꯥꯕ ꯌꯥꯗꯦ ꯐꯖꯅ ꯃꯍꯩꯔꯣꯏ ꯇꯝꯕ ꯌꯥꯗꯦ ꯑꯗꯨꯒ ꯂꯝꯕꯤ ꯆꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯏ ꯑꯗꯨ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯂꯥꯟ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯦ ꯑꯣꯟꯂꯤ ꯄꯤꯁ ꯋꯤ ꯋꯥꯟ ꯄꯤꯁ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯗꯨꯒ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯑꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯅꯣꯔꯃꯦꯜ ꯗ ꯄꯨꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯟꯅ ꯑꯄꯤꯜ ꯇꯧꯖꯒꯦ ꯃꯌꯥꯝꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯀꯣꯛꯇꯥꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ CM ꯕꯤꯔꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯦ ꯋꯥꯁꯜꯂꯛꯑꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯑꯣꯏꯕ ꯖꯒꯥ ꯑꯃ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯕꯤꯌꯣ ꯀꯨꯀꯤꯅ ꯍꯥꯠꯇꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯩ ꯊꯣꯛꯂꯛꯑꯕꯁꯤꯗ ꯃꯐꯝꯗꯨꯗ ꯕꯣꯝ ꯃꯔꯛꯇꯨꯗ ꯅꯣꯡꯃꯩ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛ ꯇꯦꯝꯈꯥꯏꯕꯤꯔꯀꯥꯟꯗ ꯁꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯇꯦꯝꯈꯥꯏꯕꯤꯌꯣ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥꯝ ꯂꯩꯒꯦ ꯌꯦꯡꯉꯣ ꯊꯧꯅꯥꯎ ꯀꯌꯥ ꯀꯥꯏꯒꯦ ꯌꯦꯡꯉꯣ ꯍꯟꯗꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯑꯣꯏꯕ ꯖꯒꯥ ꯍꯥꯏꯁꯦ ꯑꯗꯨꯝ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯃꯅꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯥ 3 ꯐꯥꯔꯛꯄꯁꯤꯗ ꯂꯨꯄꯥ 900,000 ꯄꯀꯦꯠ ꯃꯔꯤ ꯄꯤꯔꯒ ꯂꯨꯄꯥ 900,000ꯒ 1,000ꯒꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯈꯤꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯕꯅꯤꯅ ꯑꯍꯟ ꯈꯣꯏꯗꯤꯇꯣ ꯆꯔꯥ ꯍꯦꯟꯕ ꯌꯥꯏ ꯑꯉꯥꯡ ꯃꯆꯥꯁꯦ ꯆꯔꯥ ꯍꯦꯟꯕ ꯌꯥꯕ꯭ꯔꯣ मागी चेंग खरा पिरागा हवाई खरा पिरागा अदुना अखोय पुंसी हिंगबा यारद्रो अदुई तारदी लुपा माना पकेट मनी ओयोना चंगा पिरकपा लिसिंग पिरकपदो पिरे अदुदुना कयam कुइना सादेनो था हुम सुरकदोरबने गवर्नमेंट सो मियें चंगबि दै मरम करिगिनो अखोय हजि लाक्चरिबसि वांगो हायर सेकेंडरी स्कूल की स्टूडेंट यूनियन की साइड की हजिकी अवाना तारबा महैरोय सिंगी दमक्ता खिदंग दोरसु मतेंग पांगबा लाक्चबनी मसिदा फौरकलिबा महैरोय सिंगदसु हानागुमना महै मसिंग तंबा फंगनबगिदमक्ता सरकारना अमदि येंसनबिनबा मतुंग ताना हानागुमना महै तंबा फंगनबा हाइजर सिदा अखोय फावो ngakpiba ngamdraba अखोय फावो सेनबिबा ngamdraba tangkak asida अखोई तुंगी मिरोना मसंगी ओरपा चाहिदा चाना थंगनबगी दमक्ता लोजिंग लोयादा लरिबा खुंजा सिंबु लौ उनबगी ngakani हाइदना इंडिया गवर्नमेंट अमदि स्टेट गवर्नमेंट हारिबसे अखोई थाजबा ngamde मरमदी अखोई हौजी अखोई फावो ngakपिबा ngamद्रगा लबुक्ता लौ सुरगा लैजेबा मयाम कनाना ngakदोइनो ngakदबा सिबाई सिंगु स्टेट गवर्नमेंट ला नत्रगा सेंटर गिरा अखोई लौ सुबगी नमाजा अनि हाल अहुम हा कौथोगा हाटपीगद्रा हाइबसे ngasiगी चाइरेल अपुनबा अखोई UMO गी यूनिट नुंगु चाइरेन सुगुनुगी लरिबा प्रजा मियाम पुन्ना ngasi चाइरेन गी फुंजाउदा अखोई UMO गी ओइबा मिफम फमगा अखोई खनाजबदा अखोई ngasiगी वारेपता स्टेट गवर्नमेंट नुमि हुमनी फाउगी मनुंगदा अखोई ngakadawa पोस्टिंग मये सेंगना ताकपीरा ओ अखोई फाउ ngakpa ngamdinga लौ सिंगुबदा तकथा खुन्नबा तौबिगनो हाइबसि मंगा नंबर 1 दा थमजगे खोजिमान ताबीदा हुजी हुजी लानफम ओइना कुकी मिलिटेंट मैगा स्टेट फोर्स का लानफम द याम अकन बि लान सोंगनदी अदुना सिने मरम मोइरगा अखोई अहिंग तुंबा चाबा खंगदना अखोई नुंथिनी मतमदा नुंदांगी मतमदा नुंथिंदा अयुक अमुक लौ चटनरुबा मी मैसना हलागा
nungthil amu nga aba nungthin nga amba mai sina mu nundang amu ahing tumna dana rotation naidana khoi chatli asugumba matam masida khoi kay ang kuina sumaina nga pangangini maram maduna hairiba surrounding asida samnariba charen mangjing chereng lengang tabi kodi khojiman tabi samnariba khulakpat sananggong na chingba laingau mina chingma mapam sing ase lau unaba yana bagi damangte state post thajin biraga atuba matamda state sarkar na mieng changbiduna lau singu basi mapung phana ubangam hanabagi damda thorang sinbiu haidana saren apun luki secretary na amuka hanna state sarkar gi mapamda haijari furup amana sakti kaya pairabasu furup ki khongjang mai pakte habase senkel world na dum takmani germany gi hitler na maraibang mazati kaya nung sijarabasu sakti kaya pairabasu jiu kanglu pu malem sidigi muthat pangam kite hitler phulup ki landa mai thiki mahak ki kalabana ji army mai pak pangam kide awa sahi taret khuntak pa miot minai tawduna maitai furup pu mang bangam kide aduna yariba makhoi di ai gi political party singna political issue da naina biraganu aduna ai koi gi lan pam de aduna ai koi struggling women association na ai koi prajamyam da hainari base aduki mati loijing loya tampak singda wabana kham thenge yamna nungai kre tasengna masi phamnai ba singna su masi yenga ka political dialogue tang tobigano satlaga ya athoba matamda ai koi gi lana se loisan biu adu loisan na basu sin biu ai koi I pamde lan pamde santi oina amatang leiba pami aduga ai koi changjaliba khongjanga sida ai koi struggling women association gi ai koi nupi singna su lepa leitana ai koi hanma leitana thona kaya podokna mayamna changjaliba khongjanga sida dum share togani loina na ai koi ngasi iramda masida ai koi iraiba ki damakta micham praja kaya ai koi awa ana ta dana lekhidaba kaya su struggling women association sina ai koi gi awa ba madi mai koi gi awa ba saru yazari masida asam rifles lokoko haiduna ai koi gi center gi tham kubiriba prime minister home minister ai koi gi masida isida akoi gi maru oina khwai gi maru oi ribadi akoi gi lenga akoi gi leba kasi gi mapu oi riba chief minister beni mana ngasi tumina lai ribadi kari gi no matam mamada mahangna birtiken da je pak ta singjang pai duna wasak khiba singjang maya kadai da chakhra gi singjang maya akoi thokjage nupi ge na mahak gi singjang maya do akoi maya thokjage singjang puthok pirau masana thokpa ngamdra su akoi na mahak gi mateng panjage kali kita mangna tumina lai bana mangna tumina lai ra pamduna lai bana mangna pamme akoi phangda bani hai to pi kai phamloi mangna lepe akoi lepe to bani hai bana akoi lepoi aduna hauji akoi gi mapu wariba ima iba wariba makoi MLA sengkari lai kharap talai da sakra bage makoi thokpi ra makoi na koi gi da makta lepi ngasi manipur lengak ta tawriba phibam je yamna khoina ju thawai nungai jade ima ben yong ahing tumdangai ngasi leliba mayam je leiriba paliba sarkar moi MLA minister yang khai leiba jida ngasi bogda kaiguba praja mayam gi tawbung amdre si moina tumina laisilije kari no kuki mayam jida tawriba ngasi ne kanoda oiro seta or moina ngangai ba akoi masa ma unadraga ju seta ngasi moina ngangai ba khonda mayam je akoi tabada leiba ngamdre ba aduga moina tumina laisalaga ngasi praja mayam na wariba mayam je ngasi bogda kari hairage mayam loina ba khangna ba ngatani adu ma hujik chinbagi ju mathau tade hujik matang achukya ma chira matam jira minister kanu sinbagi CM sinbagi ju darka odi ma sinbaju yaroi ma nu sibagi phabadi nate adubu ma sinbachu yaroi mayam gi khalaga na ma thawna leina moi yang khaina akoi mayam jigi oina ima leba ki dama akoi thawai kathoju kathokani haibagi khombam da moi bulap lemina ba matam jida moi ujik tumina laithokre amisa ujik lamit amuka tang lami tangtrang ada lakane abdu ngasi bo laktre ko manipur miam punama loina ba thawai khubak ta pa ngasi ahing din khang ta khai dangai ima leba ki damak tane haiduna ima ibe miam na ngasi ahing yari me miam je ima leba sibagi damak tani india sarkar na khoi gi manipur jida praja miam ngak na bagini haiduna poreiba asam raipan mayam tawriba mayam jina micham punamak ta moina onjal laga nomaina kap tana hatpa mayam je khoi ju thawai nuaite adu akhoi ngakpi na praja ngakpi na bani haiduna moina poreiba je akhoi moi lehan ba su pam dre manipur da khoi moi lehan ba su pam dre akhoi gi moi halan bigro akhoi state ki post leiriba mayam je sijina akhoi bulap ngangmi najarage leiriba army ojinu assam rifle ojinu manipur da ki punaba loina tanthok bigro akhoi ima leba ki dama akhoi meitai masa akhoi na adum ngamna ngakjarage mapandagi leiriba manipuri haitare mitei pangan jawbuni na mitei ta haiba jatre moina mayam sina pamnaba message sidi asini haidi sahi manga nataba numit mangani kita lucingba matik saba lucingba ma
ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯒ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯃꯣꯏꯕꯨ ꯑꯩꯈꯣꯏ ꯏꯔꯥꯠꯆꯒꯦꯕ ꯃꯁꯤꯅꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯡꯅ ꯍꯥꯏꯗꯤ ꯃꯦꯁꯦꯖ ꯄꯤꯔꯛꯄꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔꯗ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯔꯤꯕ ꯕꯣꯔꯗꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯐꯦꯟꯁꯤꯡ ꯈꯥꯞꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯒꯗꯤ ꯂꯩꯉꯥꯛꯅ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯇꯣꯞꯁꯤ ꯆꯪꯕ ꯉꯝꯃꯣꯏꯕ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯅꯤ ꯃꯁꯤ ꯃꯖꯥꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯏꯔꯥꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯐꯨꯔꯨꯞ 12 ꯃꯤꯇꯩ ꯊꯥꯗꯅ ꯂꯩꯍꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯔꯤ ꯑꯣꯏꯕ ꯏꯒꯤ ꯃꯔꯤ ꯑꯣꯏꯕꯁꯦ ꯇꯥꯡꯈꯨꯜꯅꯤ ꯑꯩꯈꯣꯏꯅ ꯏꯇꯤꯍꯥꯁ ꯊꯦꯡꯅꯕꯗ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤ ꯆꯣꯡꯊꯣꯔꯛꯇꯅ ꯃꯁꯤꯒꯤ ꯍꯥꯏꯗꯤ ꯃꯌꯥꯏꯗ ꯂꯦꯞꯇꯅ ꯃꯁꯤꯒꯤ ꯇꯥꯏꯁꯟꯅꯕ ꯁꯥꯟꯇꯤ ꯄꯨꯔꯛꯄꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯑꯩꯈꯣꯏ ꯂꯧꯍꯟꯅꯤꯡꯉꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯅꯠꯇꯅ ꯅꯥꯒꯥꯂꯦꯟ ꯅꯠꯇꯅ ꯑꯩꯈꯣꯏꯗꯤ ꯇꯥꯕꯨ ꯇꯥꯖꯗꯦ ꯁꯨꯛ ꯀꯨꯏꯅ ꯊꯦꯡꯅꯁꯨ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯁꯨ ꯑꯦꯛꯁꯟ ꯂꯧꯈꯠꯇꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯤꯗ ꯍꯥꯏꯗꯤ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯁꯤꯒꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡ ꯐꯨꯔꯥ ꯑꯃꯃꯝ ꯁꯥꯔ ꯊꯝꯅꯤꯡꯉꯤ ꯁꯤ ꯐꯥꯎꯕꯗ ꯂꯦꯞꯍꯟꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯇꯦꯕ ꯃꯅꯤꯄꯨꯔꯒꯤ ꯒꯣꯕꯔꯅꯔ ꯑꯅꯨꯁꯨꯌꯥ ꯋꯤꯀꯦ ꯃꯍꯥꯛꯅ ꯉꯁꯤ ꯊꯣꯛꯏꯕ ꯂꯥꯟꯁꯤꯗ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯃꯤꯂꯤꯇꯦꯟꯁꯤꯡ ꯈꯨꯠ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯔꯛꯄꯁꯤꯃꯛꯇꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯑꯁꯤꯒꯨꯝꯕ ꯂꯥꯜꯍꯧꯂꯨꯞ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯗꯤꯐꯦꯟꯁꯀ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯁ꯭ꯇꯦꯠ ꯃꯟꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯂꯣꯛ ꯁꯚꯥꯒꯤ MP R.K. ꯔꯟꯖꯟ ꯁꯤꯅꯦꯕ ꯃꯍꯥꯛ ꯃꯁꯥꯁꯤꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯣꯁ ꯃꯥꯒꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯁꯤ ꯅꯍꯥꯟꯅ ꯉꯥꯛꯊꯣꯛꯄ ꯌꯥꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯈꯪꯗ꯭ꯔꯦ ꯃꯈꯣꯟ ꯃꯥ ꯇꯥꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯅꯍꯥꯟ ꯃꯥꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯕ ꯀꯥꯟꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯍꯥꯏ ꯁꯔꯀꯥꯔꯁꯤꯗ ꯌꯥꯎꯔꯤꯕ ꯁꯔꯀꯥꯔ ꯄꯥꯏꯕ MP ꯑꯃꯅ ꯑꯗꯨ ꯍꯥꯏꯕꯁꯦ ꯃꯥ ꯃꯁꯥꯒꯤ ꯃꯈꯣꯡ ꯊꯥꯡꯖꯧꯅ ꯌꯥꯟꯁꯤꯟꯖꯔꯤꯅꯦꯕ ꯑꯗꯨꯅ ꯍꯥꯏꯐꯝ ꯊꯣꯛꯇꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯉꯁꯤ ꯁꯔꯀꯥꯔꯁꯤꯅ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯑꯃ ꯄꯨꯟꯁꯤꯟꯁꯤ ꯃꯤꯌꯥꯝ ꯄꯨꯟꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯄꯨꯟꯕꯁꯤꯅꯤ ꯉꯔꯥꯡꯁꯤ ꯀꯨꯀꯤꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗ ꯙꯔꯅꯥ ꯐꯝꯃꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯈꯣꯏꯗ ꯇꯦꯔꯣꯔꯤꯁ ꯀꯧꯕꯁꯦ ꯁꯥꯎꯋꯦꯕ ꯇꯦꯔꯣꯔꯤꯁ ꯍꯥꯏꯁꯤꯗꯤ ꯀꯔꯤꯅꯣ ꯃꯤ ꯍꯥꯠꯂꯒꯗꯤ ꯇꯦꯔꯣꯔꯤꯁ ꯇꯥꯗ꯭ꯔꯣ ꯑꯗꯨꯅ ꯃꯣꯏ ꯇꯦꯔꯣꯔꯤꯁꯁꯦ ꯑꯥꯔꯊ ꯈꯪꯗꯕꯗꯧꯅ ꯇꯧꯏ ꯃꯣꯏ ꯃꯤꯆꯝ ꯍꯥꯠꯄ ꯂꯦꯞꯄꯣꯕ ꯀꯔꯤꯒꯤꯅꯣꯕ ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯂꯤꯁꯦ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯅꯠꯇꯦꯕꯁꯦ ꯃꯁꯥꯅ ꯈꯪꯒꯗꯕꯅꯦꯕ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕ ꯇꯦꯔꯣꯔꯤꯁ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯑꯗꯨꯒꯨꯝꯂꯕ ꯏꯟꯗꯤꯖꯤꯅꯁꯁꯨ ꯅꯠꯇꯕꯗꯨꯅ ꯏꯟꯗꯤꯖꯤꯅꯁ ꯁꯥꯔꯒ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏ ꯇꯥꯕ ꯌꯥꯝ ꯋꯥꯏ ꯂꯝꯗꯝꯁꯦ ꯃꯣꯏꯅ ꯃꯨꯜꯂꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯗ ꯃꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯅ ꯁꯄꯣꯔꯠ ꯇꯧꯔꯀꯥꯟꯗ ꯙꯔꯅꯥꯒ ꯐꯝꯗꯅ ꯇꯧꯔꯛꯄꯁꯤ ꯇꯧꯐꯝ ꯊꯣꯛꯇꯦ ꯃꯈꯣꯏ ꯌꯥꯅꯕ ꯂꯩꯒꯗꯕꯅꯤ ꯂꯥꯟ ꯈꯥꯝꯖꯤꯟꯒꯗꯕꯅꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯂꯥꯟ ꯏꯟꯁꯤꯟꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯟꯁꯦ ꯒꯣꯔꯃꯦꯟꯅꯁꯨ ꯊꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯊꯤꯡꯕꯤꯅꯕ ꯃꯤ ꯂꯩꯇꯕꯗꯧꯅ ꯇꯧꯔꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯄꯨꯟꯁꯤꯟꯕ ꯇꯥꯏ ꯍꯧꯖꯤꯛꯁꯨ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯑꯃꯅ ꯊꯦꯡꯅꯔꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯁꯣꯔꯣꯛꯇ ꯂꯩꯔꯤ ꯃꯅꯤꯄꯨꯔꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ CSO ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯤꯀꯣ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯂꯣꯏꯅꯃꯛ ꯈꯪꯕꯤꯔꯤꯕꯅꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯅ ꯈꯪꯕꯤꯔꯤꯕ CSO ꯉꯩꯁꯦ ꯇꯣꯉꯥꯟꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯁꯤꯡꯁꯦ ꯄꯨꯂꯞ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯀꯥꯟꯗ ꯃꯈꯣꯏꯒꯤ ꯃꯣꯠꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡꯗꯣ ꯄꯨꯂꯞ ꯄꯨꯟꯖꯟꯃꯤꯟꯅꯔꯀꯥꯟꯗ ꯇꯧꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯈꯨꯠꯂꯥꯎ ꯀꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗ ꯂꯥꯎꯔꯒꯁꯨ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯥ ꯍꯜꯂꯛꯀꯅꯤ ꯃꯅꯤꯄꯨꯔ ꯀꯔꯤꯝꯇ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯔꯒ ꯃꯥꯅ ꯉꯁꯤꯐꯥꯎꯕꯁꯨ ꯍꯜꯂꯛꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯅꯁꯨ ꯀꯔꯤꯝꯇ ꯌꯦꯡꯕꯤꯗꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ MLA 10 ꯈꯥꯏꯗꯣꯛꯀꯁꯨ 50ꯗꯨꯅ ꯃꯅꯤꯄꯨꯔ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯏꯍꯧ ꯑꯁꯦ ꯑꯁꯤꯅ ꯂꯥꯜꯂꯤ ꯃꯈꯣꯏꯅ ꯂꯥꯜꯂꯤ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯃꯔꯣꯟꯁꯨ ꯑꯃꯠꯇ ꯄꯤꯗꯦ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯥꯔꯒ ꯂꯩꯕꯁꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯄꯦꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯑꯅꯤ ꯁꯨꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯔꯩꯂꯩꯃꯔꯣꯟ ꯃꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯚꯣꯂꯨꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯨꯛ ꯍꯥꯟꯅ ꯑꯅꯤꯅ ꯉꯁꯤ ꯄ꯭ꯂꯦꯁ ꯃꯤꯠ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯑꯅꯤ ꯁꯨꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯂꯥꯎꯊꯣꯛꯀꯅꯤ ꯅꯤꯡꯇꯝꯃꯦ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯀꯅꯤ ꯑꯩꯈꯣꯏ ꯃꯥꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯈꯤꯕꯗꯨꯁꯨ ꯂꯤꯂꯤꯒꯦꯁꯟ ꯑꯩꯈꯣꯏ ꯑꯥꯏꯟꯅ ꯌꯥꯗꯕ
पोनी अखोई गसिदगी निंखा तरे हाइबसे अखोई मयामी मफम द थंथो अखोइना भारत की मनुंग द चनब मणिपुर हाइबा लेबाक असे ओइरमलगदी सोयदनमकी हाइरिब थोलिब लान असे मसी मिकुप अमद लोइब ngамहनगनी हाइबसे मसी अखोइगी मणिपुर प्रजागी अमत ngairaba थाजबनी अमदी FRP फोरम फॉर रेस्टोरेशन ऑफ पीस की अमत ngairaba थाजबनी अनिसुब पॉइंट अखोइना इरांग असिबु अमदी थोलिब लान असे मसिबु रेस्टोर तो हलकनबगी शांति रोम तो पुसलकनबगी अमत ngairaba उपाय हेबसी डायलॉग नि अखोइगे स्टेट फोर्स ना अमदी सेंट्रल की पैरामिलिटरी फोर्स सिंगसिना लौथोइब बंकर सिंग असिदी मदुदी मखोइना अतोप बंकर अमा सारा ओ हाइबगी इनवाइट तोबगा चप माने बंकर लौथोकपना अखोइगे स्टेट फोर्स ना लौथोकपना लोइबंग ngамoi मरमदी मसा मसाना ज्ञान तरकपा मसा ना रेस्टोर तोरलबा पीस लोमदा बंकर मसाना लौथोकपगी वखल पोलकलबा मतम मदुद ताइ खोइ सोल्यूशन पुरप ngамगनी हेबसे फोरम फॉर रेस्टोरेशन ऑफ पीस की अमत ngairaba वकटनी मरमदना अखोइगी पैरामिलिटरी फोर्स होरो स्टेट फोर्स होरो लाउलिबा फोर्सिंग असिना फोर्सिंग असिबु ngaknanaba सिविलियन सिंग लेबगुमनै खोइना उरिबा सिविलियन सिंगबु ngaknanabagi damakta लाइलिबा फोर्सिंग असे मसिना सिविलियन सिंगना मखोइबु ngakduna लेबगी मौंगदा खोइना उरिबसे मसि यामना लाइबक थिबनी यामै काइनिङाइनि मरमदना वर्ल्ड की पृथ्वी की लेबाक सिंगी ममांगदा इंटरनेट सिक्योरिटी दा अचौबा चैथेंग अमा पीबगुम तौरिबसे अखोइ इकाइजै हुजी मणिपुर छु चही 53 हेना छुगी थबक चथरिबसे करिगुम खरदि पीगे हाइबगी वखलोन अमा लेब्रा प्राइम मिनिस्टर वांगांग दबमंदी लामी लाख अमे मेयाद लाइबसे मखोइसि मणिपुर कन्नना बोइरमसे कुकी कन्नना बोइरमे हाइबगी फलाव असेम फलाव अमा थाजरमिना हुजी अथु मतमदा मखोइ मियाम सिंजी फाजलगा मचिन मेलगा MLA मिनिस्टर जे फाजिलगा मचिन मेलगा मखोइगी 6 शेड्यूल गुंबा सेपरेट एडमिनिस्ट्रेशन की टाइपता हम पिरकद्रा हाइबगी हम चिंगनब लेबलिना हौजी अखोइ मणिपुर सरकार नसु गुंडा लेतानब लंबी सिबिद्रे मियामगी लन थुममदि पुंसी ngaकपिनबा तौबिद्रमन हौजी आरुइबदा मरी लेनबा हाई कोर्ट अखोइ हाइजरुरगा थोंग थिकरुरगा अखोइ PIL तौरगा पब्लिक इंटरेस्ट लिटिगेशन नम थारगा मियाम से अमुक माइ कुंडा लेतानब सिबियु मियाम पुंसी प्रोटेक्शन तौबि मसी PIL में याम थुना अयाकन पिटिशन अम ओइना ओइरगा थारनी हाबनि आई वारे पौजरे मसी की वाफम जिंगसी तिल्ली मियाम आई लाखु तबना ngasi gi oinadi voice of the people matang ase loisinjare channel asimaktada pungfam asimaktada thokliba thodok asiga mari lenana kanana kari hairi haibadu mathangi episode ta mayam punna muk meeting taminarasi ngasi gi oinadi kaina nabya thang nijari